Nungsirabay Chilinausing, Nasi a coin a punna Kangminagadoriba assay. Allah gi Zikar gi matik magun sing Matangda. Hajuk punna Kangminarase. Qur'an gi ayat sing. Allah Ta'ala na haibiri. Nakoi aibu ning singo. Aina nakoi bu ning singani. Haibadi dunya akhirat animakta aigi thawzal sing nakoi ga loy nagani. Allah Ta'ala na mahaki Rasul sallallahu alayhi wa sallam da haibiri. Amasung nahaki mapugi minglen tattana law amasung. Kana amataga mari thamdana. Mahakaptagi maikaida on sillo. Allah Ta'ala na mafum amada haibiri. Munna khangu madadi. Allah Ta'ala gi Zikr khaktana pukning santi oibane. Mafam amada su asumna haibiri. Amasung Allah Ta'ala gi Zikr na khwaidagi chawbane. Mafam amada asumna haibiri. Law sing layba miyoi sing de. Lebna famna amasung hipna mawung khuding makta Allah waning sing libadane. Atopa mafam amada haibiri. Nakoi Allah waning singo. Nakoi na nakoi bu popiramba ahlaman sing ning sing bagam. Madudagi su hena thoi na Allah waning singam. Allah Ta'ala na mahaki Rasul sallallahu alayhi wa sallam da haibiri. Amasung ayuk amasung numidang nangi mapugi minlen thamoy nungda picture non jena kina khonjel pingna Qur'an tilawat tawraga tasbih chatlaga tattana ning singo amasung thawsada duna lay thokpa tawgano Allah Ta'ala na mahaki Rasul sallallahu alayhi wa sallam da haibiri nahanga layning ba mawong da layrabasu Natraga Qur'an gi manungdagi tilawat tawduna layba oirabasu. Natraga nakhoina atopa thabak ama tawba oirabasu. Nakhoina madu nabuk ning chang na pangthok lingay matamduda. Ay nakhoi gi mangda layribani. Allah Ta'ala na mahaki Rasul sallallahu alayhi wa sallam da haibiri. Ammasung nahak sakti layba thawzal hiba mapu aduda. Thajabat thammo. Tahajud namaz suanabagi nahanga lepa matam dudesu mahanga nangbu uri bani amasung namaz singalonina nahanga famba lepa adusu uri bani tasing namak mahak tabi ba khangbi ba mapuni Allah Ta'ala na haibiri amasung Allah di nakhoi ga loinari nakhoi na layning ba mafam da layrabasu atopa mafam amada haibiri Amasung Allah gi Zikr dagi thawsada duna layriba mi aduda Saitan ama ina thazili madug mahak matam khuding da luina duna lay Allah Ta'ala na haibiri Kari gumba Yunus alayhi salam na ngagi mawuk manung desu Amasung ngagi mawuk manung da tadringi mamang desu Allah Ta'ala gi tasbih yam na tawba misak oiram drabadi Kayamat faw ngagi mabuk manung da layram gadabani. Ngagi machinjak oiram lagadabani. Ngagi mabuk manung da Hazrat Yunus alayhi salam ne chatkhiba tasbih adu. La ilaha illa anta subhanaka inni kuntu minaz zalimin assine. Atopa mafum amada Hairi. Nahang matam khuding makta Allah gi tasbih taw. Maruwena numidang wairam amasung ayuk ki matamda. Atopa mafum amada haibiri. Iman puraglabasing Allah wu yamna ning singo amasung ayuk numidang wairam mahaki tasbih tawduna talayo. Allah Ta'ala na haibiri. Tasing namak Allah Ta'ala amasung mahaki farista sing Nabi sallallahu alayhi wa sallam da rahmat thai. Fo iman puraglabasing nakhoi simangon da darud amasung Salam thaduna talayo. Haibadi Allah Ta'ala na mahaki akhan na rahmat na Nabi sallallahu alayhi wa sallam da thawzalbi. Amasung asigumba akhan na rahmat asibu thana wagidamak farista sing na Allah Ta'ala da dua tawzay. Maram masina Musalman na khoi Rasulullah sallallahu alayhi wa sallam da akhan na rahmat thabi na wagidamak dua tawba lep kanu.
amasung mahakidamakta tattana salam thaduna talayu. Allah Ta'ala na haibiri. Allah bukizwa miyoy singi gundi asini. Madudi karigumba makoy na fong na guna taururaba natragal. Atopa pataba thabak taurubadagi. Masana masada amang buthoganjiraba tungda. Khudakta Allah Ta'ala gi mating magun amasung azapunung singi. Tungda guna adu kopina ba Allah da haizay. Aduga masimasa sumlabu wafam ni madudi. Allah natana guna kopi bangamba kana laybage. Amasung makoy fattaba thabakta yung sinduna layte. Amasung makoy na thazay madudi toba taurabade guna kopi. Makoy sing asigidamakta makoy gi mapu gi maikaydagi mahut oina kopi ba amasung haikol sing fanglagane. Madugi akoy bada turel sing chiali makoy madud lengdana layragani amasung kayada faraba kutsumal no thabak tawba singidamak. Allah Ta'ala na Hairi niyam na istighfar tawduna guna kopi na ba haizari ba makhay. Mahag na azapi ba haivasi Allah gi magun natte. Allah Ta'ala na mahaki Rasul da haiviri aduga tasing na magnahaki mapudi makoy sing aduna Gyan tabadugi fattaba thabak tawruraba matungda toba tawzarba amasung masagi amal sing chumthok cherabadi tasing namag nahaki mapu toba adugi matungda yamna kopi haiba thawjal haibane haibadi guna kopi ragane. Atopa mafam amada haibiri nakoy Allah Ta'ala da guna kopi naba karigi haijadribano nakoy gi nathakta thawjal tawbinaba. Mafam amada haibiri iman puraklabasing nakoy Allah Ta'ala gi mafam da toba tawjaw nakoy mai pakpa fangjanaba. Mafam amada haibiri iman puraklabasing nakoy Allah da pukchel sing na toba tawjaw guna adugi maram da thamoy da amughanna fattab wakhal laktanaba mawongda. Nungsirabay chalinaw sing ngasigi da sifawdan khanginarase. Matanggi tangkaktagi Zikr gi matik magun singi Matangda hadis sing khanginaba hawrase. Allah Ta'ala na haizakriba wafum khara asida aikhoy khuding makpo amal tawngambagi pangal thawna ado pinabiba oisano.